ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯆꯥꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯛꯂ ꯃꯇꯝꯗ ꯑꯐꯕ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯅꯥꯎꯀꯣꯜꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤ ꯑꯃꯒ ꯁꯛꯁꯨ ꯈꯦꯟꯅꯕꯒꯨꯝ ꯃꯤ ꯑꯃꯒ ꯑꯃꯒꯁꯨ ꯑꯄꯥꯝꯕ ꯈꯦꯟꯅꯩ꯫ ꯃꯃꯥ ꯃꯄꯥ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯒꯗꯧꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯄꯥꯝꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯈꯔꯅꯗꯤ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯒꯗꯧꯔꯤꯕ ꯃꯆꯥ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯄꯥꯝꯅꯩ꯫ ꯁꯤꯟꯊꯥ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯃꯤꯑꯣꯏ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯀꯥꯏꯖꯗꯕ ꯂꯧꯁꯤꯡ ꯎꯖꯗꯨꯅ ꯏꯪꯅ ꯆꯤꯡ ꯂꯩꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯌꯨꯝꯁꯨ ꯈꯔ ꯊꯦꯡꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯜꯕꯤꯕꯗꯒꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯔꯝꯃꯤ꯫ ꯁꯥꯃꯨꯅ, "ꯅꯨꯄꯤ, ꯑꯩꯗꯤ ꯅꯪꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯔꯛꯂꯕꯗꯤ ꯌꯥꯝ ꯐꯅꯤꯕꯨ꯫ ꯅꯨꯄꯥ, ꯑꯩꯁꯨ ꯏꯆꯥꯁꯦ ꯅꯨꯄꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ, ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯅꯕ꯫ ꯃꯈꯥꯔꯣꯝꯒꯤ ꯃꯔꯨꯞ ꯈꯣꯡꯕꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯕꯗꯣ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯥꯔꯒ ꯌꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯒ ꯂꯩꯔꯤꯗꯅ, ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯅꯨꯄꯥ, ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒ ꯄꯥꯝꯖꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯔꯝ ꯃꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯆꯥꯅꯨꯄꯥ ꯄꯥꯛꯅ ꯂꯩꯇꯦ꯫ ꯌꯨ ꯈꯔ ꯊꯛ, ꯒꯟꯖꯥ ꯈꯔ ꯊꯛ, ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯈꯔ ꯇꯧꯗꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯁꯤ ꯎꯔꯨꯕꯗ ꯏꯆꯥꯅꯨꯄꯥꯒ ꯄꯣꯛꯇꯧ ꯇꯜꯂꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯕꯤꯗꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯀꯨꯝ ꯃꯊꯥ ꯌꯧꯔꯛꯂꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯅꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯤꯗꯨ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯁꯥꯃꯨ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ꯫ ꯅꯍꯥꯟ ꯃꯈꯩ ꯅꯆꯥ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯗꯣ ꯉꯁꯤꯗꯒꯤ ꯀꯣꯛꯂꯒꯅꯤꯗꯣ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯉꯥꯡ ꯃꯃꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯃꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯂꯦ꯫ ꯑꯩꯒꯤ ꯅꯧꯅ ꯐꯪꯖꯔꯤꯕ ꯏꯆꯥꯗꯨ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯕꯀꯣ?" "ꯅꯨꯄꯤ ꯅꯠꯇꯦꯅꯦ, ꯅꯆꯥꯅꯨꯄꯥꯅꯤ꯫ ꯏꯁꯦ, ꯅꯆꯥꯅꯨꯄꯥꯁꯤ ꯂꯧ." "ꯑꯣ, ꯑꯩꯅ ꯄꯥꯝꯕꯅ ꯏꯆꯥꯅꯨꯄꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯀꯣ? ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯈꯨꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯎꯅꯔꯛꯄꯁꯦ ꯅꯨꯄꯥ ꯄꯣꯛꯑꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯅꯔꯤꯕ, ꯑꯗꯨꯒ ꯁꯥꯃꯨꯁꯤꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯏ ꯍꯥꯏꯔꯒ ꯃꯀꯣꯛꯇꯒ ꯄꯥꯏꯔꯒ ꯐꯝꯊꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯃꯥꯏꯕꯤꯗꯨ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥꯅꯤ, ꯀꯨꯆꯨꯁꯤꯅꯅꯦ ꯁꯪꯒꯣꯝꯗꯨ ꯃꯉꯥꯏ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯤꯕ, ꯃꯁꯛꯀꯁꯤꯅ ꯊꯣꯛꯅ ꯐꯖꯔꯤꯕ꯫ ꯁꯦ, ꯅꯆꯥꯅꯨꯄꯥꯁꯤ ꯅꯊꯥꯗ ꯀꯣꯟꯖꯔꯣ." ꯑꯃꯥꯏꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯆꯥꯎꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯤ꯫ "ꯑꯗꯣ ꯏꯕꯦꯝꯃ ꯆꯥꯎꯕꯤ, ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯂꯩꯔꯦꯅꯦ꯫ ꯅꯪꯉꯣꯟꯗ ꯍꯪꯗ꯭ꯔꯕꯗꯤ ꯋꯥꯁꯤ ꯈꯪꯂꯔꯣꯏꯗꯣ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯋꯥꯅꯣ ꯍꯦꯛ ꯍꯪꯕꯤꯌꯨ꯫ ꯑꯩꯅ ꯑꯉꯥꯡꯁꯤ ꯍꯦꯛ ꯎꯅꯕꯒ ꯏꯕꯨꯡꯉꯣ ꯁꯥꯃꯨꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯒꯤ ꯃꯊꯥ ꯁꯥꯕꯗꯧꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯗ ꯍꯔꯥꯎꯅꯔꯤꯕꯅꯤꯗꯣ꯫ ꯍꯔꯥꯎꯃꯟꯗꯅ ꯅꯨꯃꯤꯠ 2-3 ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯁꯥꯃꯨ ꯑꯁꯤꯗꯤ ꯃꯀꯣꯛꯀ ꯄꯥꯏꯔꯒ ꯌꯥꯝ ꯋꯥꯅ ꯂꯩꯍꯧꯋꯦꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯁꯤ ꯄꯥꯝꯗꯦ, ꯅꯨꯄꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ꯫ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯕꯣ? ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯄꯥꯝꯗꯦ, ꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯋꯥꯅꯤ꯫ ꯑꯩ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯒ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯂꯅꯤ, ꯑꯗꯨꯅ ꯍꯜꯂꯧꯔꯒꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ "ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ?" "ꯌꯥꯔꯒꯗꯤ ꯑꯩꯒꯤ
ꯑꯩꯒꯤ ꯅꯧꯅ ꯐꯪꯖꯔꯤꯕ ꯏꯆꯥꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯐꯪꯂꯦꯗꯅ ꯍꯥꯏꯕꯤꯌꯨ ꯐꯔꯦ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤꯅ ꯏꯃꯥꯁꯨ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯍꯥꯏꯈ꯭ꯔꯔꯣꯏ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯑꯃꯨꯛ ꯌꯧꯈꯤꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯥꯃꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯁꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯟꯗꯨꯅ ꯅꯨꯄꯤꯒꯨꯝꯅ ꯆꯥꯎꯅꯕ ꯌꯣꯛꯂꯁꯤ ꯍꯣꯏ ꯅꯨꯄꯥ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯗꯨꯕꯨ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯆꯍꯟꯗꯨꯅ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯌꯣꯛꯂꯛꯈꯤ ꯂꯩꯀꯥꯏ ꯈꯨꯜꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯑꯣꯡ ꯁꯕꯥꯟ ꯆꯨꯝꯃꯤ ꯃꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯑꯎꯕ ꯀꯌꯥꯅ ꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯊꯣꯏꯕꯤꯗꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯐꯤ ꯁꯥꯔꯤꯕꯤ ꯏꯆꯦ ꯔꯩꯇꯩꯃꯔ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯁꯠ ꯑꯣꯟꯊꯣꯔꯛꯏ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯀꯔꯤ ꯈꯨꯐꯖꯅꯣꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯤꯃꯤ ꯃꯥꯅ ꯀꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯁꯤꯗꯤ ꯈꯣꯡꯒꯁꯤ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯆꯥꯗꯕ ꯑꯁꯨꯛ ꯋꯥꯅ ꯌꯦꯡꯉꯤꯁꯤꯕꯣ ꯃꯁꯤꯒꯤ ꯐꯖꯕ ꯅꯨꯄꯤꯁꯤꯃꯁꯨ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤ ꯉꯥꯎꯔꯖꯥꯠꯅꯤ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯅꯤ ꯏꯕꯨꯡꯕꯨ ꯀꯅꯥ ꯍꯪꯕꯅꯣ 이분과 거실리미 거실리미 떨지 뭐시기 퍼져비세 이거는 진짜 기회래세 뭐기 민기시 야디도 오까리 하이게 하이브노 하? 누시 하이게 나띠 빰 나띠 까리노 이나 하이미암시고 뭐시기 퍼져비세 우르부대기 하이도 와나 하이다 하루이도 왕강도 이나 하이르게 레이리 뭐시기는 빠시고 가오부자 아이나 항번나 마 두가 마는 톡범 빵깡 낭낭 레이리 아이세 당나버 콜데기니 ꯅꯣꯏꯒꯤ ꯈꯨꯜꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯗ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯗꯅ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯅ ꯌꯨꯝꯁꯤ ꯆꯪꯂꯛꯄꯅꯤ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯛꯂꯒ ꯏꯁꯤꯡ ꯊꯛꯀꯦꯗꯤ ꯍꯥꯏꯗꯕꯤ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯑꯩ ꯅꯪꯅ ꯊꯛꯅꯕ ꯏꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯨꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯗꯨ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤꯁꯤ ꯏꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯔꯤꯇꯣꯟ ꯊꯣꯏꯕꯤꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ इसिंग थकप लोइरगा असुम हाइरई फजबी नंगी मिंगबु करी कौगे अगी मिंगना पारितोन कौगे थोइबीदो पाखंग अमना मागी मिंग हंगलकपदुदा थगतखिदुना मागी असेंगबा नुपा खोंजेल अदुदा ओइना सुमना कुमnei अगी मिंग थोइबु कौ हा थोइबी नुपी खोंजेल दम अगी मिंग थोइबी कौगे औजिकदा नुपा खोंजेल दा हाइखिबखुम अगी खनाउसी खरा नुंगाइतबा अदा खोंजेल सिदबदुदने नुपा खोंजेल दा हाइख्रिबा ओ अदु ओइरेको अइदिंग हैक म्यूसे पाइथोकलुरेदना हौजिकती मिहुदो अमुक अना पाइसिलकलबा नत्रो होय हौजिकती आइगे पाइथोखिबा मिहुदो अमुक पाइसिलि अदु थोइबी नंग लेंगुन मुनु मुनु येंगिदो एसि पामिरो पामदी कोइजरगिरो इस वखल कदि कयादनि येंगुने नसा खंगदबगी कनानोना येंगमनि नंग पामबगी येंगमा नते अदो अइदी नंगसि उबगा नुसिख्रे इसिंसु थक्लबनिना अमुक हलो पाबगी मांगहलकलबदी वखलाना अमुक खनखिनि नसिगिदि हलगे अदो हयेंसु इसिंग थक्पा लाकेको लाकनो इसिंग गमता लेहौद्रे अइने इसिंग थक्पा लाक्तोइसे इसिंग थक्निंगबगी नति नंग येंगबा लाक्तोइनि इचलेको सि हाइरमलगा पारितोनदो हनख्रे थोइबीसु पारितोनगी ngawngawsa matawduda nokton lehawi asumna mathanggi numittasu paritondo thoibigi yumda laklamni asumna nungti numit khudingi paritonna thoibigi yumda toina lakpadagi haujikti paritonna madi thoibi anidu nungsinaba hauraklamni nongmagi numitta paritonna thoibi bu namdana chelamni paritongi mama ibe lainasu masana pamna chelakliba nupi adubu nungsina imungda pusinbiramni pariton madi nupi chelabani haisadana monda kayam nungaina maithongka nokmi tawri adubu माना नुपीने हाइदु सेलकलिबदुदी नुपाने हाइबदी मसाना खंगजरमदे नुमित्तुमु पारितोन हराव हराव तुम थख्रे मथांगी नुमितनी अयुक अंगनबदुदा पारितोन तुम हौगलकलम्मे
ꯃꯥꯅꯦ ꯍꯧꯒꯠꯄꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯔꯤꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯗꯨꯗꯤ ꯐꯨꯔꯤꯠꯀ ꯂꯤꯠꯇ ꯃꯈꯩ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣ ꯑꯩꯅꯗꯤ ꯊꯣꯏꯕꯤꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯆꯦꯜꯂꯨꯔꯒ ꯃꯥꯅ ꯊꯣꯏꯕ ꯑꯣꯏꯔꯝꯗꯕꯀꯣ ꯀꯔꯤꯅꯣ ꯑꯩꯅ ꯁꯤ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯇꯥꯟꯖꯥꯗꯨꯗ ꯇꯨꯝꯂꯝꯕ ꯊꯣꯏꯕꯁꯨ ꯃꯃꯤꯠ ꯁꯤꯡꯂꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ ꯄꯥꯔꯤꯇꯣꯟꯅ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯄꯥꯔꯤꯇꯣꯟ ꯑꯗꯨꯛ ꯃꯨꯟꯅ ꯆꯥꯗꯧꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯔꯤ ꯈꯪꯉꯝꯃꯔꯣꯏ ꯀꯥꯏꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯅ ꯇꯧꯔꯤꯅꯤꯁꯦ ꯉꯁꯤ ꯆꯣꯡꯁꯤꯜꯂꯒ ꯃꯈꯧꯔꯤ ꯆꯔꯝꯁꯦ ꯂꯦꯠꯅ ꯍꯥꯠꯅꯤꯀꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯥꯔꯤꯇꯣꯟ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯂꯤꯕꯁꯤꯕꯣ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯅꯨꯄꯤꯗꯧꯅꯒ ꯑꯃꯨꯛ ꯇꯞꯅꯈꯩ ꯄꯤꯔꯛꯏꯁꯤꯅ ꯅꯠꯇꯦ ꯁꯤꯃꯁꯨ ꯑꯩꯗꯧꯅ ꯇꯧꯔꯝꯕ ꯖꯥꯠꯂꯣ ꯄꯥꯔꯤꯇꯣꯟꯗꯨ ꯁꯨꯝ ꯄꯤꯔꯝꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯑꯣ ꯏꯃꯥ 이마 나자기 꼭지 까이도래 이마 ꯇꯥ ꯄꯥꯔꯤꯇꯣꯟ ꯀꯩꯒꯤꯅꯣ ꯅꯪꯅꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯗꯨꯕꯣ 다발이 돈 가네 나찡디 쿠tum시노 쿠tum 어서고시네 수전할까니 꺾어도 하이너디 아이 ꯇꯥ ꯄꯥꯔꯤꯇꯣꯟ ꯀꯧꯗ꯭ꯔꯗꯤ ꯏꯆꯦ ꯄꯥꯔꯤꯇꯣꯟ ꯍꯥꯏꯅ ꯀꯧ ꯍꯥꯏꯕ꯭ꯔꯣ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯏꯁꯧꯁꯨ ꯌꯥꯝ ꯈꯟꯕ ꯅꯨꯄꯥꯁꯤꯕꯣ ꯑꯍꯥꯟꯕ ꯎꯅꯕ ꯀꯥꯟꯗ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯏꯗꯨꯗꯤ ꯅꯪꯗꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ ꯑꯣꯏꯔꯦꯀꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜ ꯑꯣꯏꯔꯦꯀꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯅꯦꯕ ꯍꯩꯁ ꯑꯩꯁꯦ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤꯁꯦ ꯈꯪꯈ꯭ꯔꯖꯥꯠꯂꯅꯦ ꯀꯃꯥꯏꯅ ꯈꯪꯈ꯭ꯔꯤꯖꯥꯠꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯊꯟꯇ ꯌꯦꯡꯖꯔꯨꯏ ꯑꯗꯨ ꯃꯥꯗꯤ ꯐꯨꯔꯤꯠ ꯀꯝꯇ ꯂꯤꯠꯊꯈꯩ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯊꯟꯇ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯆꯨꯝꯃꯤꯅꯤ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯁꯥꯃꯜꯂꯦꯅ ꯈꯨꯗꯩꯁꯤ ꯁꯦꯠꯂꯒ ꯇꯨꯝꯈꯤꯕꯅꯤ ꯁꯤꯅꯅꯤ ꯄꯥꯔꯤꯇꯣꯟꯅ ꯀꯞꯂꯤꯁꯦ ꯊꯣꯏꯕꯤꯗꯨ ꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯠ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯄꯥꯔꯤꯇꯣꯟꯕꯨ ꯊꯦꯝꯂꯤ ꯄꯥꯔꯤꯇꯣꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯀꯞꯀꯅꯨ ꯇꯣ 누빠 능 누피 사르가 아이시 사나부 나트와 누피 콘젤다 그 와가 땡기 ꯄꯥꯔꯤꯇꯣꯟ ꯅꯪꯅ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯞꯀꯅꯨ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥ ꯏꯕꯦꯜꯂꯩꯁꯨ ꯄꯣꯠ ꯈꯔ ꯂꯩꯔꯨꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯒ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥ ꯏꯕꯦꯜꯂꯩꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯃꯅꯥꯗꯨ ꯊꯣꯡꯗ ꯅꯞꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯊꯣꯏꯕꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯁꯨꯝ ꯍꯥꯏꯔꯛꯏ ꯀꯞꯄ ꯇꯣꯛꯂꯣ ꯍꯥꯏꯕꯅꯤ ꯄꯥꯔꯤꯇꯣꯟ ꯅꯪꯕꯣ ꯑꯩꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯔꯤꯇꯣꯟꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯗꯨꯗ ꯊꯣꯏꯕꯤꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯑꯁꯦꯡꯕ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤꯇꯣꯟ ꯅꯪ ꯑꯩꯅ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕꯁꯤ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯍꯥ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯏꯕꯦꯜꯂꯩꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯑꯩꯒꯤ ꯏꯃꯨ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯈꯣꯜ ꯃꯋꯥꯒꯁꯦ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯉꯥꯡ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯉꯥꯡ ꯇꯧꯗꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯅꯦꯁꯦ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯜꯂꯩꯒꯤ ꯅꯨꯄꯥ ꯄꯨꯛꯆꯥꯎꯁꯨ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯦ ꯀꯔꯤꯅꯣ ꯃꯃꯥꯁꯤꯅ ꯌꯨꯝꯁꯪꯕꯤꯗꯧꯅ ꯊꯣꯡꯉꯁꯨ ꯅꯞꯂꯒ ꯂꯩꯔꯤꯕꯁꯤꯅ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯁꯦ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯤ ꯃꯥꯜꯂꯦꯅꯦ ꯃꯥꯏꯁꯦ ꯑꯩ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥꯅꯨꯄꯥꯒꯤ ꯊꯣꯡꯖꯤꯜꯗꯨ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯤꯕꯗꯨꯕꯣ ꯃꯣꯏ ꯃꯄꯥ ꯋꯥꯗꯨ ꯇꯞꯅ ꯇꯞꯅ ꯉꯥꯡꯉꯨ ꯃꯣꯏ ꯃꯄꯥꯒꯤ ꯍꯧꯅꯕꯤ ꯇꯤꯀꯠ ꯇꯤꯛꯀꯗ ꯂꯥꯎꯕꯗꯣ ꯇꯧꯔꯛꯀꯅꯨ ꯄꯨꯛꯆꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯃꯃꯥ ꯅꯪꯅ ꯑꯩꯕꯨ ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨꯀ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯤꯗ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧꯁꯤꯅꯅꯦ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅോ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯎ ꯑꯩ ꯃꯃꯥ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯗꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯕꯨ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯒ ꯁꯥꯕꯁꯦ ꯃꯣꯏ ꯃꯄꯥ ꯏꯃꯧꯅ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯕꯁꯦ ꯇꯥꯎ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤ ꯋꯥꯔꯤ ꯅꯣꯏꯗꯣ ꯇꯥꯎꯑꯣꯅ ꯍꯥꯏꯕꯅꯤ ꯃꯄꯥ ꯅꯪ ꯍꯣꯏꯍꯦ ꯇꯥꯔꯤꯃꯨꯛꯁꯤꯗ ꯇꯥꯎ ꯍꯥꯏꯖꯤꯜꯂꯤ ꯋꯥꯅꯤ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯒꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯖꯨꯔꯨ ꯖꯨꯔꯨ ꯖꯔꯥ ꯖꯔꯥ ꯀꯔꯤꯅꯣꯕ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯀꯔꯤꯝ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯣꯏꯒꯤꯁꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟꯅ ꯆꯥꯁꯦꯗꯅ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯤꯗ ꯍꯨ ꯀꯥꯝꯁꯤꯜꯂꯤ ꯑꯣꯏꯔꯝꯅꯦꯕ ꯃꯃꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯅꯅꯥꯗꯨ ꯁꯤꯡꯂꯨꯈꯤꯅꯨꯀꯣ ꯀꯥ ꯃꯅꯨꯡꯁꯤꯗ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯑꯁꯤꯐꯥꯎ
ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯇꯥꯕꯁꯨ ꯅꯠꯇꯦ ꯈꯣꯟꯖꯦꯜꯇꯅꯤ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯅꯤ ꯍꯦꯛ ꯇꯥꯏꯁꯤꯗꯤ ꯃꯇꯥꯡ ꯏꯆꯥꯗ ꯅꯅꯥ ꯌꯥꯝ ꯁꯤꯡꯒꯅꯨꯀꯣ ꯍꯣꯅꯦ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯏꯕꯨꯛꯁꯤ ꯐꯠꯇꯕ ꯍꯥꯟꯅ ꯈꯟꯒꯗꯕ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂ ꯃꯇꯨꯡ ꯑꯃꯨꯛ ꯐꯅ ꯈꯟꯒꯗꯧꯕ ꯀꯥ ꯃꯅꯨꯡꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯥꯔꯤꯇꯣꯟꯁꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯊꯣꯏꯕꯤꯕꯨ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯥꯅꯔꯦ ꯐꯅ ꯌꯥꯅꯔꯕꯁꯨ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯁꯥꯗ ꯐꯥꯎꯔꯤ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯀꯣ ꯀꯥ ꯃꯅꯨꯡꯗ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯃꯣꯏ ꯃꯄꯥ ꯅꯨꯄꯤꯁꯤꯅ ꯇꯣꯉꯥꯟ ꯆꯥꯁꯦ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥꯅ ꯇꯣꯉꯥꯟ ꯆꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯐꯨꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯤ ꯍꯣꯏꯅꯦ ꯃꯃꯥ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯞꯂꯤꯕꯁꯤ ꯅꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯤꯅꯦ ꯅꯠꯇꯦ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯀꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯕꯖꯥꯠꯅꯣꯅꯦ ꯃꯣꯏ ꯃꯄꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯕ ꯇꯥꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯅꯝꯕꯗ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯜꯂꯝꯗꯕꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯄꯨꯟꯅ ꯁꯜꯂꯒ ꯇꯥꯏ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯄꯥꯔꯤꯇꯣꯟꯗꯨ ꯀꯞꯄ ꯇꯣꯛꯂꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯄꯥꯄꯥ ꯂꯨꯁꯤꯟꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯅꯆꯥꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯏꯃꯥꯒ ꯄꯨꯟ ꯇꯨꯁꯤꯟꯃꯤꯟꯅꯔꯛꯏꯁꯤꯕꯣ ꯏꯄꯥꯒꯤ ꯄꯥꯔꯤꯇꯣꯟ ꯏꯆꯥꯒꯤ ꯋꯥꯍꯪꯗꯨ ꯅꯃꯥꯗ ꯑꯣꯏꯅ ꯍꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯄꯛꯆꯥꯎꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯏꯕꯦꯂꯩꯁꯨ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯁꯨ ꯈꯟꯗ ꯃꯈꯩ ꯃꯥꯅ ꯅꯤꯡꯕꯗꯨ ꯃꯗꯨꯗ ꯑꯃꯨꯛ ꯆꯨꯝꯃꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯅꯕꯤ ꯂꯥꯛꯄꯒ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕꯤ ꯃꯀꯨ ꯃꯅꯦꯝ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤꯗꯣ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯅꯨꯄꯤꯅꯅ ꯏꯟꯁꯤꯜꯂꯒ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯃꯥꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯃꯥꯟ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯒ ꯂꯩꯔꯤꯅꯤꯁꯦ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯖꯩ ꯏꯃꯥꯒꯤ ꯄꯥꯔꯤꯇꯣꯟ ꯅꯨꯄꯤꯁꯤꯅ ꯏꯆꯥꯗ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯆꯥꯗ ꯐꯨꯔꯤꯕ꯭ꯔꯥ ꯍꯥ ꯐꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯤꯕꯗꯨ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯍꯒꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯠ ꯌꯥꯝ ꯍꯒꯖꯩ ꯍꯥꯏꯕ ꯑꯗꯨꯗ ꯅꯆꯥꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯆꯕꯅꯤ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤꯇꯣꯟꯗꯨ ꯊꯣꯏꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯍꯥ ꯏꯃꯧꯅ ꯃꯤꯠ ꯍꯒꯖꯩ ꯍꯥꯏꯕꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯂꯤꯕ ꯑꯣꯏꯔꯦꯀꯣ ꯏꯆꯥꯗꯤ ꯏꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯧꯔ ꯃꯥꯜꯂꯦꯅꯦ ꯑꯋꯣꯏꯃ ꯅꯆꯥꯅꯨꯄꯥꯅ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯏꯃꯥꯗꯤ ꯋꯥꯈꯜꯁꯦ ꯐꯠꯇꯅ ꯈꯜꯂꯨꯔꯦꯗꯅ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯌꯥꯝ ꯑꯃ ꯃꯧ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯅꯤ ꯊꯣꯏꯕꯤꯁꯨ ꯁꯣꯏꯗꯅ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗꯣ ꯑꯣꯏꯅ ꯈꯔ ꯍꯧꯅ ꯑꯁꯨꯝꯅ ꯈꯨꯝꯗꯣꯛꯈꯤ ꯍꯣꯏꯃ ꯑꯁ ꯀꯔꯤꯅꯣ ꯇꯣꯏꯅ ꯈꯪꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯁꯨ ꯊꯣꯛꯆꯔꯛꯂꯒꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯕꯒꯁꯨ ꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯂꯝꯂꯒꯦ ꯏꯃꯧꯁꯨ ꯊꯣꯛꯂꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯂꯩ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯇꯣꯟꯗꯣ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏ ꯏꯇꯧ ꯊꯣꯏꯕꯤ ꯅꯅꯦꯝꯄꯣꯛꯅ ꯏꯔꯨꯖꯕ ꯊꯣꯛꯂꯣꯅ ꯍꯥꯏꯔꯝꯃꯤꯗꯣ ꯊꯣꯛꯂꯣꯗꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯌꯥ ꯇꯣꯛ ꯀꯥꯎꯁꯤꯜꯂꯗꯤ ꯅꯌꯥ ꯈꯔꯧꯔꯤꯗꯣ ꯂꯣꯏ ꯀꯦꯅꯤꯅꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯇꯣꯟꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯩꯅꯗꯤ ꯅꯨꯄꯤꯅꯦꯗꯅ ꯆꯦꯜꯂꯛꯂꯤꯕꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯦꯡꯕꯁꯦ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯨꯔꯒꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯅꯪ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯀꯝꯗꯧꯕ ꯑꯣꯏꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤꯗꯅ ꯌꯨꯝꯁꯤ ꯄꯨꯔꯛꯂꯕꯁꯤꯕꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒꯦꯗ ꯄꯥꯔꯤꯇꯣꯟ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯕꯅ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯒꯦ ꯈꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯗꯨ ꯃꯤ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤꯗ ꯁꯝꯂꯞꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏꯕꯤꯗꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯊꯟꯇ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯦ ꯃꯅꯦꯝ ꯏꯕꯦꯂꯩꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯊꯩ ꯏꯃꯥꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯔꯤꯕꯖꯥꯠꯅꯣ ꯏꯅꯥꯛꯇꯒ ꯐꯝꯊꯔꯛꯏꯁꯤꯕꯣ ꯏꯃꯧꯕꯨ ꯅꯊꯟꯇ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯣ ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤ ꯑꯩꯒꯤ ꯏꯃꯧ ꯊꯣꯏꯕꯤꯁꯦ ꯐꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯕ ꯑꯩꯅ ꯐꯖꯃꯟꯕꯁꯤꯗ
ꯑꯩꯁꯦ ꯅꯨꯄꯥꯅ ꯍꯦꯛ ꯐꯥꯎ ꯈꯪꯗꯈꯩ ꯅꯁꯥ ꯅꯨꯄꯥꯅ ꯉꯥꯎꯈ꯭ꯔꯤꯅꯤ ꯀꯩꯌꯦꯕ ꯃꯧ ꯍꯥ ꯐꯖꯕꯅꯦ ꯍꯥꯏꯕ ꯏꯃꯥ ꯐꯖꯩ ꯑꯗꯣ ꯃꯧ ꯏꯃꯧꯗꯧꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯒ ꯏꯁꯨ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯊꯣꯛꯑꯣꯗꯅ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯑꯉꯥꯡ ꯄꯣꯛꯎ ꯀꯥꯏꯅ ꯌꯥꯝ ꯄꯣꯛꯑꯅꯤ ꯅꯨꯄꯥꯅꯕꯨ ꯀꯅꯥꯅ ꯑꯉꯥꯡ ꯄꯣꯛꯅꯒꯦ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯧ ꯅꯨꯄꯥꯅꯕꯨ ꯑꯉꯥꯡ ꯄꯣꯛꯏ ꯍꯥꯏꯕꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯈꯤꯕꯒꯨꯝ ꯏꯅꯦꯝꯗꯤ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯃꯅꯦꯝꯅ ꯍꯥꯏꯐꯦꯠ ꯇꯥꯔꯝꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗꯨꯗ ꯁꯠ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯁ ꯀꯔꯤꯅꯣ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅ ꯈꯪꯗꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯗꯨ ꯁꯠ ꯂꯥꯎꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯁꯦꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯖꯕꯗꯤ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯣꯟꯅ ꯄꯣꯛꯀꯦ ꯍꯥꯏꯕꯅꯤ 이수 누빠 하는 뽀깨라 누삐 하는 뽀깨라 이마디 야다 야이 이수 방라가 로이래 이마기 나수도 나목 소이는 복사기 마님 토크라 마똥 토이비 마똥 따숨 나이세 가히도 이노시 하이크림이 합도와 나수 누빠 아마 하는 뽀깨 누가 나수 누삐의 맘 고는 뽀깨 가이 아스 아이디 아이나 땀 로이다 수마이나 이보 그냥 구이내기도 이노 아스마송 마담마디 하우신키 Matamana sum hausiliba makai pariton ke pokpa papa mama anina masanupa ga mamang nupi gi saklo loriba thoibi anida masupiyo haiduna nungti numit khudingi giri giri takpada pariton amadi thoibi anido leifam safam ga khanglamde mayum thadok tuna sening ba haibdu yorakne pariton amadi thoibi do moigi ga manungda kari kamdau sigi haiduna wa tanare pariton aidi noine yumsida makha tana leithaba ngamlaroi aduna yumsi tadoklaga tumina jengkhani thoibi nang dumai haigano pariton akhoi ni khak laira kandadi nang aiguna thoibi karokano hoi ado nang yumsi tadoktuna jengkhiba yaroi ko nang leitradi ai nungai adudi nupa aina agang po haibro noina ba ga namaga sin marolam ai ubaga isupiyo sida toiba ko ka singa hoi natragana ꯑꯁꯦꯡꯕꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔꯣ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯕ ꯀꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯑꯩ ꯀꯣꯛꯀꯝꯇ ꯊꯣꯛꯇ꯭ꯔꯦꯗ ꯑꯩ ꯅꯠꯇ꯭ꯔꯒ ꯊꯣꯏꯕꯤ ꯅꯪ ꯃꯤꯔꯣꯟꯕꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯁꯥꯖꯟꯅꯔꯒꯦꯔꯣ ꯀꯔꯤ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯃꯤꯔꯣꯟꯕꯤ ꯁꯥꯔꯣ ꯀꯥꯏꯅ ꯑꯩ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯁꯥꯒꯤꯒ ꯅꯪꯉꯣꯟꯗ ꯍꯦꯛ ꯁꯥꯎ ꯁꯨꯝ ꯀꯣꯛ ꯁꯥꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯃꯥꯒ ꯄꯥꯕꯒꯗ ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯥ ꯂꯦꯞꯄꯤ ꯍꯦꯛ ꯇꯥꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯁꯨ ꯐꯪꯗꯧꯔꯦꯅ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯅꯤ ꯃꯁꯨ ꯄꯤꯌꯨꯁꯨ ꯑꯃꯨꯛ ꯅꯥꯏꯔꯔꯣꯏ ꯍꯥꯏꯒꯨꯝꯂꯗꯅ ꯃꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯔꯗꯤ ꯄꯨꯛꯁꯤ ꯈꯔ ꯇꯨꯡꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯏꯔꯥ ꯑꯗꯨꯒꯤꯕꯨ ꯐꯤ ꯈꯔ ꯄꯨꯛꯇ ꯀꯣꯛ ꯌꯣꯝꯁꯤꯜꯂ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯗꯨꯏ ꯃꯈꯥꯗꯤ ꯊꯥ ꯈꯔ ꯂꯩꯔꯒ ꯇꯨꯁꯤꯟꯕ ꯁꯥꯔꯒ ꯑꯉꯥꯡꯗꯣ ꯀꯥꯏꯒ꯭ꯔꯦꯅ ꯈꯨꯝꯕ ꯂꯣꯏꯔꯦ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯗꯣ ꯐꯖꯅ ꯈꯜꯂ ꯃꯇꯨꯡ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯃꯆꯥꯁꯤꯡꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤꯅ ꯃꯁꯨ ꯐꯪꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒꯤ ꯁꯛꯇꯣ ꯂꯧꯔꯤꯕ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯜꯂꯩꯅ ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯎꯍꯟꯗꯅ ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯄꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯟꯗ ꯑꯌꯥꯝꯕꯅ ꯇꯧꯍꯜꯂꯝꯃꯤ ꯅꯣꯡꯃ ꯄꯥꯔꯤꯇꯣꯟꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯄꯥꯔꯤꯇꯣꯟꯗꯣ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝꯒꯤ ꯑꯍꯜ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟ ꯀꯔꯤꯅꯣ ꯅꯪꯅ ꯐꯤꯅꯒ ꯌꯣꯝꯂꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯂꯤꯗꯨꯕꯣ ꯌꯥꯝ ꯈꯪꯅꯤꯡꯂꯒꯅ ꯍꯪꯂꯒ ꯂꯩꯇ꯭ꯔꯁꯨ ꯀꯣꯛ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯊꯣꯏꯕꯤꯁꯨ ꯈꯪꯅꯤꯡꯃꯟꯗꯅ ꯐꯤ ꯃꯌꯣꯝ ꯑꯗꯨꯕꯨ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯒꯗꯤ ꯇꯔꯕꯨꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁ ꯁꯤ ꯍꯣꯏꯔꯦꯀꯣ ꯅꯪꯅ ꯐꯤꯅꯒ ꯌꯣꯝꯁꯤꯜꯂꯒ ꯌꯥꯝ ꯋꯥꯅ ꯄꯨꯔꯛꯏꯁꯦ ꯁꯥꯅꯒ ꯁꯥꯕꯅꯦ ꯈꯥꯏꯔꯣ ꯆꯥꯔꯁꯤ ꯊꯤꯕꯣꯡ ꯆꯥꯎꯁꯤ ꯆꯥꯕ ꯌꯥꯅ ꯍꯥꯏ ꯆꯥꯅ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯛꯏꯗꯣ ꯆꯥꯅꯕ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯒꯦꯅ ꯄꯨꯔꯛꯏꯕ ꯅꯪꯗꯤ ꯅꯪꯒꯤ ꯅꯕꯨꯛꯇ ꯍꯥꯞꯅꯕꯅꯤ ꯃꯤ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯐꯤꯅ ꯌꯣꯝꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯏꯃꯥ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯍꯥꯞꯆꯤꯜꯂꯨ ꯌꯦꯡꯒꯦ ꯊꯣꯏꯕꯤꯁꯨ ꯄꯥꯔꯤꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯕꯅ ꯇꯔꯕꯨꯖ ꯑꯗꯨ ꯃꯕꯨꯛꯇ ꯍꯥꯞꯆꯤꯜꯂꯒ ꯐꯤꯅ ꯅꯤꯡꯊꯤꯅ ꯀꯤꯁꯤꯜꯂꯤ
ꯄꯥꯔꯤꯇꯣꯟ ꯁꯤ ꯑꯣꯏꯗꯤ ꯃꯥꯜꯂꯕ ꯌꯦꯡꯉꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯤ ꯑꯃꯨꯛ ꯍꯥꯞꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯪꯍꯜꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤꯇꯣꯟ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯣꯏꯕꯤꯗꯨ ꯃꯊꯟꯇ ꯀꯥ ꯃꯅꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯥ ꯅꯨꯄꯤ ꯃꯤꯔꯣꯟꯕꯤ ꯁꯥꯗ ꯄꯨꯛꯁꯤꯗ ꯇꯔꯕꯨꯁꯁꯦ ꯑꯃꯒ ꯌꯣꯝꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯃꯊꯟꯇ ꯁꯨꯝ ꯂꯩꯕꯒꯤ ꯋꯥꯈꯜꯁꯨ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯩꯅ ꯇꯔꯕꯨꯁ ꯑꯃ ꯄꯨꯛꯁꯤꯗ ꯍꯥꯞꯄꯒ ꯃꯇꯝ ꯈꯔ ꯃꯤꯔꯣꯟꯕꯤ ꯁꯥꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯅꯗꯤ ꯇꯁꯦꯡꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ ꯐꯅ ꯋꯥꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯈꯣꯏꯒꯤ ꯄꯤꯕꯨꯡꯅ ꯅꯧꯄꯨꯔꯤꯕ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯋꯥꯗꯨꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯊꯥꯎꯟ 10 ꯅꯧꯄꯨꯗꯨꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯗꯨꯅ ꯃꯁꯤꯒꯤ ꯐꯖꯔꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯤꯜꯍꯟꯕꯤꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯦ ꯁꯔꯨꯛ ꯌꯥꯍꯟꯕꯤꯔꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯕꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯏꯃꯥꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯃꯟꯁꯦ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯀꯣ ꯊꯣꯏꯕꯤꯗꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ ꯍꯦꯛꯇ ꯀꯞꯄꯁꯤꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯀꯞꯄ ꯐꯪꯗ꯭ꯔꯕꯅꯤ ꯃꯁꯤ ꯇꯔꯕꯨꯁ ꯑꯁꯤꯅ ꯁꯤꯗ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦꯗ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯃꯕꯨꯛꯇ ꯍꯥꯞꯂꯤꯕ ꯇꯔꯕꯨꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯁꯤ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯁꯤꯗꯤ ꯋꯥ ꯍꯦꯛ ꯁꯪꯉꯤꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯅꯦꯝ ꯏꯕꯦꯂꯩꯅ ꯃꯄꯥꯟꯗꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯩ ꯃꯧ ꯅꯪꯕꯨ ꯍꯤꯞꯂꯤꯕ꯭ꯔꯣ ꯏꯃꯥꯅ ꯏꯃꯧ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯛꯂꯤꯌꯦ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯏꯕꯦꯂꯩꯅ ꯑꯗꯨꯝꯅ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯪꯆꯣꯡ ꯆꯣꯡꯈꯠꯄꯗ ꯃꯥꯒꯤ ꯃꯕꯨꯛꯇ ꯍꯦꯛ ꯍꯥꯞꯄ ꯇꯔꯕꯨꯁꯇꯨ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯈꯤꯔꯝꯃꯤ ꯇꯔꯕꯨꯁ ꯀꯥꯏꯈꯤꯕꯗꯨ ꯊꯣꯏꯕꯤꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁ ꯄꯥꯔꯤꯇꯣꯟꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥꯁꯨ ꯆꯪꯉꯅꯤ ꯑꯁꯤꯗꯤ ꯀꯥꯟꯅꯗꯦ ꯐꯨꯔꯤꯠ ꯃꯅꯨꯡꯁꯤꯗ ꯐꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯦꯛꯇ ꯇꯨꯝꯁꯤꯟꯅꯔꯒꯦ ꯍꯩꯃꯥ ꯃꯍꯧꯋꯥ ꯅꯪꯗꯤ ꯇꯨꯝꯂꯒ ꯂꯩꯔꯕ꯭ꯔꯣ ꯊꯣꯏꯕꯤ ꯇꯨꯝꯊꯔꯨꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥ ꯄꯨꯛꯁꯤ ꯌꯦꯛꯄꯗꯧ ꯇꯧꯔꯛꯄꯗꯨꯗ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯎꯏꯊꯔꯨꯔꯦ ꯏꯃꯧꯕꯨ ꯄꯨꯛ ꯌꯦꯛꯏ ꯍꯥꯏꯕ ꯀꯗꯥꯏ ꯅꯃꯥꯏꯗꯨ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯎ ꯏꯃꯥ ꯄꯨꯛꯇꯨ ꯄꯥꯏꯔꯒ ꯌꯦꯡꯒꯦꯁꯦ ꯈꯔ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯨꯔꯒ ꯃꯅꯦꯝꯅ ꯃꯕꯨꯛ ꯄꯥꯏꯔꯒ ꯌꯦꯡꯒꯦ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯊꯣꯏꯕꯤꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯀꯩꯁꯨꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯔꯦ ꯏꯃꯧꯁꯨ ꯄꯣꯊꯥꯖꯔꯣ ꯁꯦ ꯏꯃꯥꯅꯅꯦ ꯏꯃꯧꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯛꯄꯅꯤ ꯏꯃꯧꯅ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯆꯥꯔꯣ ꯄꯣꯊꯥꯖꯔꯣ ꯏꯃꯥꯁꯨ ꯊꯣꯛꯂꯒꯦ ꯍꯣꯏ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯃꯅꯦꯝ ꯏꯕꯦꯂꯩꯗꯨ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯉꯁꯥꯏ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯈꯤꯕ ꯇꯔꯕꯨꯁ ꯑꯗꯨ ꯍꯦꯛ ꯃꯈꯣꯡꯅ ꯊꯦꯡꯂꯨꯔꯦ ꯏꯁ ꯀꯔꯤꯅꯣ ꯃꯈꯥꯁꯤꯗ ꯀꯥꯏꯔꯒ ꯇꯥꯔꯤꯕꯁꯤꯅ ꯇꯔꯕꯨꯁ ꯀꯥꯏꯕꯁꯤꯃ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯏꯍꯦ ꯁꯤꯗꯤ ꯇꯔꯕꯨꯁꯅꯤꯅ ꯂꯣꯏꯅ ꯀꯥꯏꯔꯦꯅꯦꯁꯦ ꯇꯔꯕꯨꯁꯁꯤꯕꯨ ꯀꯅꯥꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯛꯈꯤꯕꯅꯣꯅꯦ ꯏꯃꯥ ꯉꯔꯥꯡ ꯅꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄꯅꯤ ꯉꯔꯥꯡ ꯏꯕꯨꯡꯉꯣ ꯍꯜꯂꯛꯄꯗꯗꯤ ꯃꯁꯥ ꯉꯥꯛꯇ ꯏꯍꯥꯡ ꯍꯥꯡꯅ ꯍꯜꯂꯛꯈꯤꯗ ꯀꯩꯁꯨ ꯂꯩꯔꯛꯈꯤꯗꯦ ꯏꯃꯥꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯉꯔꯥꯡ ꯅꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯆꯥꯒꯦꯅ ꯇꯧꯔꯨꯕꯗꯨꯗ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯊꯣꯛꯈ꯭ꯔꯤꯕ ꯑꯩꯅ ꯉꯔꯥꯡ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕꯗꯨꯗ ꯏꯕꯨꯡꯉꯣꯅ ꯇꯔꯕꯨꯁꯁꯦ ꯂꯩꯔꯛꯄ ꯎꯍꯧꯗꯕ ꯑꯣꯏꯔꯝꯂꯅꯤ ꯏꯃꯧ ꯄꯣꯊꯥꯖꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝ ꯏꯕꯦꯂꯩꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯣꯏꯅ ꯈꯪꯅꯔꯝꯃꯤꯗ ꯑꯩꯕꯨ ꯁꯣꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯀꯥ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯔꯕꯁꯨ ꯊꯣꯏꯕꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯂꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯣꯏꯕꯤꯅ ꯄꯥꯔꯤꯇꯣꯟꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯄꯥꯔꯤꯇꯣꯟ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯃꯥ ꯄꯥꯝꯕꯗ ꯑꯣꯏꯗꯕꯁꯦ ꯒꯥꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯕꯅꯣ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯕꯗꯤ ꯅꯣꯡꯃꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕꯅ ꯐꯅꯤ ꯊꯣꯏꯕꯤ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯊꯑꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ ꯏꯃꯥ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ
Ima Maibida Nangse, Nupi on Topirona, Haizerudu. Atubu, I took Payagatra. Ima Maibido, Taugi the Gambi, Matik Mayeli be, Yam Naibi a Maibi, Isam a Maibinati. Chalagai Zeduna, Tang the Yegusi, Karikum. Aduna same way repati. How sick, a queen in the Wari Base, Warrico. Karigumba, Ima Maibituna, a Gitubise, the Pio and Topirapa, and to wait a day, Wabolo the Paradui. Aduga, Ima Pam the Pamsaba, Masudu Supanglani. Assume the meat a Simahau Cree. Matangi the meatni, Pariton, Amadi Tobi and Nido, Mapaga Mamagada, Tabaka Masalugi Hiram Laga, Mayam the Gituk Laklambi. Aduga, Mahayam Naibi, Taugidangambi, Amaibi Tagogi Manak the Laklambi. Isa Anina, Namai Nak the Laklibasi, Angang Yaudamagi, Angang Amata Yahan Bio Haiduna, Lakwasoid in Oirangani. Amaibi Tagogi Wadu Tabada, Pariton, Amadi, Tobi and Nido, Amanama the Yangaduna. Wade Haibangamdana, Tumpak Lake Lagalay. Come down nobody to be one hand bio Haiduna, Wadoi, Haudok Lubangangani. Makoy Anina Dumna, Amana Madaying Naduna Dumnay Bududa, Amai Bitagoina, assume Haide. Kari nuni be Magay Bungogasipa. I guess it, Mitkami, Misana, Balak Libero. Natraga, I unagi hydran lak libero. Ima may be. Nasay ko'y luxury ba siya? Ima may biga, arubuwa po mamata, tanasagay ito na luxury ba ni? Ye, ay gisida bulak labadi. Panayam na lumatang oy rabasu, irayik lay na pangtoki ba ngakta ni? Hoy, ima gisida bu yorobadi, iko'y na luna kalibasa. Ima na di, iray na pangtok po ngamgani kando na luxury ba ni? Paritondo, to'y bida yeng laga, wado man hawdo haibiki matagom ingit tawri. Karino, mugi matay manaw anisina hek lakpadagi, maramdi haide. Aduga mo yeng na laikren. Tawri siyo ni, haide wadi ko haigi haide. Aduga, adum yeng na dun layri wadi. Amay bitagoy do, kaudiyam laga, asum na mo haide. Ibungo, masak pazaba, ibiyam masak pazabiya. Nuigi haide wado, sat hayro ni. Yeng nagi hayrasu, Horen yung dahalagoy na piyan yung naruron. Amay bitagoy iwaduda anido haipit ikairami. Paritondo, lali-lali tawraga asung hayri. Ima amay bi. Ay ko'y na haiduriwasin. Ima amay bi da hek hawdok pangamdada na layraba. Aduda mangunda hayo-hayda na ingit sum tawramlib. Masak ni na. Hawdong na boy ba hek mali. Aduga, ikayda na kaso tawrin niya. Napidaw na ka, marega si kola da na. Ima amay bida niya, wasil do pa ngamdada layri ikay. Ikay do ba nupis ni ikay dre, aduga masigi hawdong lamboy bis nuwi ni ikay na layri ni siya. Ay, hawdong lamboy ba iye, hawdong hayri da na amok sarap ng topo tari tawri siya. Kari mo sige do. Ha? Ima bu kari haikigi niya, kaysu haikide da. Ima amay bina hawdong lamboy ba haikiba do, ay ngondaro. Ay di, ay ma, ay na hawdong lamboy ba hayri ba do, ibungo masak pasabada haiba na tiye. Ay hawdong lamboy ba malayba do, madu kaubani. Imagi hawdong da kauboy reko. Ay di, ay ngonda kauri boy na kalure da na. Masak pasakraba ibungo da po, ay nakaramahay na hawdong lamboy ba kaudori no. Man ba di man di ay kita uli, hekta suway kiba. Ay nang si sarok na ba, masaki imamay bisa, mga tsamasa sa ikay reko yung tamam ni siya masaya. Ibungo masak pasabaw, nang ni imada haining libo wado. Kari susing na balay na dong-dong hekta hayo isa siti. Nati, noya ni gisya angang yaw da bagi, angang yahan biyo haye na, imagis na lang ibo na tro. Angang yaw da bagi oy rapadi, kari suwara nusi. Imana niya, layson ama kaktaw bada niya, amuk-amuk pok bada, angang marim nga dumpukhan ki, imalay isidi. Amay bitagoy ki amuk pok bada, angang marim nga pokhan ki hay badada. Nupigi saklo loriba toybido, mamip na lautok lagalay. Ha, amuk-amuk pokpoda, angang mari mga pokhan gihay pa. Haha, ay na angang mari mga pokhan gihay ba sida, nupisi, mamit ka sa po, lautok lagalay kredes ya. Imamay bi, iko'y luxury siya, angang pokhan biyo hay gana lagsaba na sari. Ay kinupi toybi siya, tanza sila isip, ay itaw toyba siya, yaragadi, Imamay bina nupiya mugto ontok piyo hay gina lagsabani. Hera da ibungo, nanggalak ni nari baby masibu, nupiyo ontok piyo hay sibu, tabi yari bu waro, naap sada ba, ay bo hal oire ito, nari bri bungo gisya. Imamay bi yung wakal do nakalamorom sakri. Ay gisi imamay bi bu,
ahal oire haidana usi thawaitabna sati asengma ngakhtani aina haijaribase ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯅꯤ ꯀꯀꯥꯏꯗꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯍꯧꯖꯤꯛ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯅꯪꯗꯨꯝ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯟꯊꯣꯛꯀꯅꯤꯀꯣ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯕ ꯂꯩꯋꯥ ꯁꯣꯜꯂꯒꯦꯗꯣ ꯑꯗꯨꯗꯤ ꯁꯣꯏꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯗꯗꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯄꯤꯒꯅꯨ ꯂꯩꯋꯥꯗꯣ ꯁꯣꯟꯕꯤꯔꯛꯀꯅꯣꯕ ꯄꯥꯔꯤꯇꯣꯟꯒꯤ ꯄꯥꯈꯠꯆ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯁꯣꯝꯗ ꯏꯃꯥ ꯃꯥꯏꯕꯤꯁꯤꯅ ꯑꯩꯁꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯄꯤꯈꯤꯗꯧꯔꯦꯅ ꯄꯥꯈꯠꯇꯅ ꯊꯋꯥꯏ ꯋꯥꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯣꯏꯗꯨꯕꯨ ꯀꯩ ꯕꯦꯝꯃ ꯃꯁꯛ ꯐꯖꯕꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯛ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯑꯉꯥꯎ ꯃꯥꯟꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯅꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯏꯃꯥ ꯃꯥꯏꯕꯤꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯀꯣꯛꯁꯤ ꯆꯥꯛꯅꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯨꯄꯥꯁꯤꯗꯤ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯕꯤ ꯀꯧꯁꯤꯜꯂꯦꯃꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯣꯛ ꯆꯥꯛꯅꯕ꯭ꯔꯥ ꯈꯪꯗꯦ ꯀꯀꯥꯏꯗꯅ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯕ ꯂꯩꯋꯥꯁꯤ ꯍꯧꯖꯤꯛ ꯁꯣꯜꯂꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯏꯕꯦꯝꯃ ꯅꯨꯄꯤ ꯏꯕꯨꯡꯉꯣꯅꯤ ꯏꯃꯥ ꯃꯥꯏꯕꯤꯗ ꯏꯕꯨꯡꯉꯣꯁꯦ ꯅꯨꯄꯤ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯒꯦ ꯍꯩꯇꯅ ꯂꯥꯛꯆꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤꯅ ꯑꯗꯨꯝ ꯍꯥꯏꯖꯤꯟꯅꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯂꯩꯋꯥ ꯑꯝꯇꯪ ꯁꯠ ꯁꯣꯜꯂꯒ ꯍꯪꯉꯣꯏ ꯉꯦꯛ ꯑꯣꯜꯍꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦꯅꯦ ꯃꯁꯦ ꯑꯩꯕꯨ ꯍꯪꯉꯣꯏ ꯑꯣꯜꯍꯟꯒꯦꯕ ꯑꯧ ꯍꯪꯉꯣꯏ ꯑꯣꯜꯍꯟꯗꯧꯔꯤꯕꯅꯦ ꯏꯕꯨꯡꯉꯣꯅ ꯍꯪꯉꯣꯏ ꯑꯣꯜꯂꯒ ꯁ꯭ꯋꯥꯏꯁꯤꯗꯒ ꯐꯟ ꯆꯣꯡꯕꯗꯣ ꯌꯦꯡꯕꯗꯨꯝ ꯐꯅ ꯅꯨꯡꯉꯥꯏꯅꯤꯅꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯍꯪꯉꯣꯏ ꯑꯣꯟꯕꯒ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯅꯤ ꯍꯪꯉꯣꯏ ꯑꯣꯜꯂꯒ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛ ꯐꯟ ꯆꯣꯡꯉꯨ ꯀꯩꯅꯣ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤꯇꯣꯟꯗꯤ ꯀꯔꯤꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣꯗꯨ ꯌꯧꯔꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯊꯣꯏꯕꯤ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯇꯧ ꯊꯣꯏꯕꯤ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯂꯩꯔꯤꯗꯣ ꯅꯠꯇꯦ ꯅꯪ ꯁꯤ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗꯨ ꯏꯃꯥ ꯃꯥꯏꯕꯤꯁꯤꯗ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯗꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯏꯇꯥꯎ ꯀꯥꯏꯅꯕꯨ ꯀꯧꯔꯛꯏꯁꯤꯅ ꯃꯣꯏꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯁꯦ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯂꯩꯔꯝꯕ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯊꯣꯏꯕꯤꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯇꯥꯎ ꯏꯄꯨꯔꯣꯏꯕ ꯑꯩꯗꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯤꯁꯤꯅ ꯏꯃꯥ ꯃꯥꯏꯕꯤ ꯏꯇꯥꯎ ꯄꯥꯔꯤꯇꯣꯟ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯅꯨꯄꯥꯅꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯤ ꯃꯃꯤꯠ ꯃꯅꯥ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯊꯣꯏꯕꯤꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤꯅ ꯅꯨꯄꯤ ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯗꯅ ꯅꯨꯄꯥ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯂꯦꯛꯊꯈ꯭ꯔꯦ ꯄꯥꯔꯤꯇꯣꯟꯗꯨ ꯄꯥꯈꯠꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯃꯥ ꯃꯥꯏꯕꯤꯁꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯋꯥꯈꯜ ꯃꯥꯡꯗꯨ ꯂꯦꯛꯊꯈ꯭ꯔꯦ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯄꯥꯔꯤꯇꯣꯟꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯨ ꯄꯥꯔꯤꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯁꯨꯝ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯒ ꯋꯥ ꯉꯥꯡꯉꯛꯏꯗꯨꯕꯣ ꯄꯥꯔꯤꯇꯣꯟ ꯃꯥꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯃꯥꯏꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯈ꯭ꯔꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯅꯪ ꯍꯦꯛ ꯂꯩꯃꯤꯟꯅꯗꯅ ꯑꯩꯁꯨ ꯅꯨꯄꯤ ꯑꯣꯟꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯔꯤꯇꯣꯟ ꯅꯪ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯜꯂꯒꯦꯔꯣ ꯑꯣꯜꯂꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯜꯂꯦꯕ ꯅꯪꯒꯤ ꯋꯥꯆꯣꯏꯗꯣ ꯉꯥꯡꯉ ꯂꯩꯔꯅꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯃꯥꯏꯕꯤꯁꯦ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯅꯕ ꯇꯧꯁꯤ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯅ ꯏꯁꯤꯡꯕꯨ ꯊꯥꯕꯋꯣ ꯍꯨꯃꯥꯏꯕꯨ ꯍꯨꯝꯕꯋꯣ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯣꯏꯕꯤ ꯅꯪ ꯏꯃꯥ ꯑꯃꯥꯏꯕꯤꯁꯤꯒꯤ ꯏꯁꯪ ꯃꯅꯨꯡꯁꯤ ꯆꯪꯂꯒ ꯊꯛꯅꯕ ꯏꯁꯤꯡ ꯈꯔꯗ ꯂꯧꯔꯨꯆꯣ ꯏꯃꯥ ꯃꯥꯏꯕꯤꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇꯒ ꯊꯛꯆꯅꯕ ꯍꯣꯏ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯏꯃꯥ ꯃꯥꯏꯕꯤꯁꯦ ꯋꯥꯈꯜ ꯇꯥꯍꯜꯂꯕꯣ ꯊꯣꯏꯕꯤꯗꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯁꯪ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟꯅ ꯏꯃꯥ ꯃꯥꯏꯕꯤ ꯋꯥꯈꯜ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯒ ꯄꯥꯔꯤꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯊꯣꯏꯕꯤꯕꯨꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯨꯗꯤ ꯎꯗꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯄꯤꯊꯛꯅꯕꯅꯤ ꯍꯥꯏꯗꯅ ꯏꯁꯤꯡ ꯂꯧꯕ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯁꯪ ꯃꯅꯨꯡ ꯑꯁꯤ ꯆꯪꯈꯤꯕꯅꯤ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯊꯣꯏꯕꯤꯗꯨ
ꯃꯈꯨꯠꯇ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯁꯪ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤꯇꯣꯟꯅ "ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯁꯤ ꯊꯣꯛꯂꯛꯏ"꯫ "ꯍꯥ ꯊꯣꯛꯂꯛꯑꯦꯕ"꯫ ꯁꯤ ꯍꯩꯗꯨꯅ ꯃꯥꯒꯤ ꯁꯪꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯖꯔꯤ꯫ "ꯏꯁ ꯑꯁꯨꯛ ꯐꯖꯕꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯀꯣ, ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯜꯂꯦꯕ꯫ ꯃꯁꯤꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯅ ꯅꯨꯄꯤꯅꯗꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣꯕ? ꯏꯃꯥ ꯃꯥꯏꯕꯤ ꯁꯤ ꯏꯁꯤꯡ ꯁꯥꯅ ꯑꯃꯨꯛꯇ ꯈꯔ ꯊꯛꯆꯤꯟꯕꯤꯌꯨ"꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯁꯨ ꯊꯣꯏꯕꯤꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯈꯔ ꯊꯛꯆꯤꯜꯂꯤ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯄꯥꯔꯤꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣꯏꯗꯣ ꯑꯝꯇ ꯆꯤꯊꯗꯅ ꯁꯤꯠ ꯅꯥꯟꯅ ꯇꯝ ꯏꯃꯥ ꯇꯥꯒꯦ"꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯤꯠ ꯅꯥꯟꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯥꯁꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯑꯅꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯕꯨ ꯈꯪꯂꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯥ ꯑꯅꯤꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯏꯃꯥꯅ ꯀꯣꯛꯍꯜꯂꯒꯦ꯫ ꯑꯗꯨꯕꯨꯅꯦ ꯉꯁꯤꯒꯤ ꯅꯈꯣꯏ ꯑꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯅꯥꯒꯨꯝꯕꯤꯑꯣꯏ ꯑꯃꯠꯇꯗ ꯈꯪꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯗ ꯍꯦꯛ ꯈꯪꯍꯟꯈ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯂꯒ ꯑꯩꯕꯨꯁꯨ ꯅꯨꯄꯥ ꯑꯣꯟꯊꯣꯛꯄꯤꯌꯨ, ꯑꯩꯕꯨꯁꯨ ꯅꯨꯄꯤ ꯑꯣꯟꯊꯣꯛꯄꯤꯌꯨ ꯇꯧꯕꯗ ꯏꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯉꯣꯏ"꯫ ꯄꯥꯔꯤꯇꯣꯟꯅ "ꯏꯃꯥ ꯃꯥꯏꯕꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯆꯔꯣꯏ꯫ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯅꯆꯥꯗꯧ ꯃꯁꯛꯆꯔꯤ"꯫ "ꯐꯔꯦ ꯐꯔꯦ, ꯏꯆꯥ ꯑꯅꯤꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯕ ꯂꯩꯋꯥ ꯁꯣꯜꯂꯕ ꯍꯤꯌꯥꯏ ꯃꯍꯤꯗꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯃꯥꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯊꯣꯏꯕꯤꯗ ꯄꯤꯔꯛꯂꯝꯃꯤ꯫ "ꯁꯦ ꯂꯩꯋꯥ ꯁꯣꯜꯂꯕ ꯍꯤꯌꯥꯏ ꯃꯍꯤꯁꯦ ꯅꯃꯤꯠꯇꯨ ꯆꯦꯠ ꯆꯦꯠ ꯎꯁꯤꯜꯂꯒ ꯊꯛꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯊꯃꯣꯏ ꯁꯦꯡꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯗꯅ ꯃꯪꯒꯣꯜ ꯅꯤꯖꯧ"꯫ ꯊꯣꯏꯕꯤꯁꯨ ꯍꯤꯌꯥꯏ ꯆꯦꯜꯂꯕ ꯃꯍꯤ ꯑꯗꯨꯕꯨ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯝꯃꯤ꯫ ꯏꯆꯥꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏꯅ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯄꯦꯟꯕꯤꯔꯗꯨꯅ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯗꯒꯤꯗꯤ ꯅꯍꯥꯛ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯜꯂꯒꯅꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯡꯁꯤꯔꯕ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯑꯃꯁꯨ ꯐꯪꯖꯔꯒꯅꯤ꯫ ꯏꯆꯥ ꯑꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯅꯕ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯒꯦ ꯂꯥꯎ"꯫ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯗꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ "ꯏꯆꯥ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ, ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ, ꯅꯨꯡꯁꯤ ꯆꯥꯟꯅꯅ, ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣꯀꯣ"꯫ ꯑꯁꯨꯝꯅ ꯃꯪꯒꯣꯜ ꯄꯤꯕ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗꯗꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯏꯇꯧ ꯊꯣꯏꯕꯁꯦ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯣꯟꯗꯣꯔꯕꯀꯣ, ꯈꯣꯟꯖꯦꯜꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯗꯕꯅꯤꯅ ꯉꯁꯤꯗꯤ ꯊꯣꯏꯕꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯄꯦꯟꯅ ꯇꯥꯍꯧꯔꯒꯦ"꯫ ꯊꯣꯏꯕꯤꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯂꯕꯗꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗꯒ ꯋꯥꯡꯗꯦ ꯉꯥꯡꯂꯔꯣꯏ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯍꯜꯂꯨꯗ"꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯄꯥꯔꯤꯇꯣꯟꯕꯨ ꯀꯧꯔꯛꯏ꯫ "ꯑꯣ ꯄꯥꯔꯤꯇꯣꯟ, ꯁꯤꯕꯨꯗꯤ ꯌꯥꯔꯕꯣ"꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯗꯤ"꯫ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯠꯁꯤꯃ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯅ ꯇꯨꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯁꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯊꯟꯇ ꯑꯉꯛꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯅ ꯃꯁꯥ ꯃꯊꯟꯇ ꯃꯃꯥꯏꯗ ꯑꯃꯨꯛ ꯄꯥꯏ ꯃꯈꯨꯠꯇ ꯑꯃꯨꯛ ꯄꯥꯏ ꯇꯧꯗꯨꯅ ꯇꯧꯔꯤꯕꯗꯨ ꯄꯥꯔꯤꯇꯣꯟꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ "ꯑꯩꯒꯤ ꯏꯇꯧ ꯊꯣꯏꯕꯁꯦ ꯊꯣꯏꯕꯤ ꯑꯣꯜꯂꯕꯀꯣ, ꯊꯣꯏꯕꯤ ꯑꯣꯜꯂꯕꯅꯤ ꯁꯤꯗꯩꯗꯤ ꯏꯁꯧꯁꯨ ꯌꯥꯝ ꯂꯥꯡꯉꯛꯑꯅꯤ". ꯑꯩ ꯀꯩꯁꯨ ꯂꯥꯡꯉꯣꯏꯀꯣ ꯏꯁꯧꯗꯣ. ꯀꯔꯤꯒꯨꯝꯕ ꯏꯁꯧ ꯍꯦꯛ ꯂꯥꯡꯉꯕ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯍꯥꯟꯅꯒꯤ ꯊꯣꯏꯕꯗꯨꯗ ꯑꯣꯟꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯨꯗꯧꯅꯤ ꯈꯪꯉꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯆꯠꯄꯤꯔꯣꯏ. ꯑꯁꯨꯝꯅ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯊꯣꯛꯍꯟꯕꯤꯔꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ.
ꯃꯁꯨ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯃꯄꯨ ꯃꯕꯦꯟ ꯑꯅꯤꯗꯨꯁꯨ ꯑꯅꯤꯡꯕꯗꯨ ꯊꯨꯡꯖꯔꯦ꯫ ꯑꯁꯨꯝꯅ ꯁꯛꯂꯣꯟ ꯂꯣꯠꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯂꯕ ꯊꯣꯏꯕꯗꯨ ꯃꯃꯩꯊꯪꯗꯗꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯊꯣꯏꯕꯤ ꯑꯣꯟꯗꯨꯅ ꯃꯆꯥ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯈꯤ꯫